स्पेशली अखोना फेस्टिवल से तौरीजुगी मरम से टूरिस्ट लांगनबनी मणिपुर से पृथ्वी मसक खंगबीरगा लाक्नबगी अदुगी एम एंड ऑब्जेक्टुनी Lamdam ase malem da shak taknabagi pandam da pangthokpa Sangai Festival mamang da pangthokkhiba shing da singa manadaba maong da pangthoknaba shem shaba pumnamak loire haina Department of Tourism ki Director W Ibohal na MAMI Tv da phongdorakli wafam ase handak pangthokadoriba Sangai Festival ga mari lenana MAMI Tv ki staff reporter sogaizam gyanen amasung video journalist laikantaga akhanana unaba amada W Ibohal na phongdokhibani W Ibohal ki office chamber da akhanana unaba duda mahagna hai Lamdam asigi nat chanabe chindak mahosagi fazaba singamade lamdam asigi top topa fizet leiteng pumnamak malem da sak takpa ngamnaba Sangai Festival ase pangthokpani tasengna hairabadi festival ase Manipur gi publicity event makal amani masida status gi culture amasung tradition gi machak matum pumnamak amata sithadana puthoknaba honari chahi asidagi hauna festival ase Imphal area dagi haidokhiba tongan tongan mafam singda pangthoknaba akanma mong da sem sabagi thabak chathare Festival Hodopagi Thoram ase Moirang Kunauda Sagaliba Sangai Ethnic Heritage Park da pangthokani mafam asida festival pangthokpagi maru oiba maram amana Loktak Pat ki fazaba ase tongan tongan mafam dagi lakpa lamkoiba singda uhannabani masina Loktak Pat ki manung da leiriba Sendra Thanga Karang amade Kaibulam Jauna Chingbada lamkoiba kayagi puning singsinbada hena mateng pangba ngamlagani Amaromda Chorchanpur district ki manung chanba Myanmar gi ngamkhai paring da leiba Behyangda nauna samga sagaliba Southern Manipur Cultural Center da festival asigi thauram kaya pangthokani loinana lamdam asigi yellow furup singgi horofamni haina launariba Senapati district ki manung chana leiba Makhelda so Sangai Festival gi curtain raiser oina thauram pangthokani Masida Shunatana Maugi Cherry Blossom Festival Asiso Sangai Festival ki saruk ama oina tongan tongan ba thoram kaya galoinana pangthoknaba sem sare haina so W Ibohal na makata ke tourism ki di akoi ki publicity event masi Sangai Festival is biggest masi sida akoi ki laijari ba Manipur ki not akoi ki culture akoi ki tradition akoi ki cuisine akoi sports adventure related activities laidi ba khudimak sing se masi lauraga prithvi gi miyam da Manipur ko bolebak se sugumani haiba ngamnana ba koi khona jabani adana moirang phunok da Sangai Festival yeng ba lakpa mi jingsi koi ki tourism festival ina koi tourist destination me am je koi ju khar yeng hanning ba moirang phunok da festival katang yeng bana ta Sendra resort laglaga Loktak si whole view uba phangada ba ari chaw sing da chalaga thanga da chalaga sigi phajaba uba phangada ba hil torga karang da chatpa ya ba kaibul lamjau national park si sangaga Sangai deer si koi uba phangba foreign and domestic tourists lakpi gadoriba mayam sing semasi not only Sangai Festival ki kumai adu yengba khakta natana surrounding akoiba mafam kaya mukta uba yengba phangbugi khudong saba malai News channel asina hangba wahang amagi paukum piraduna tourism ki Director W Ibohal na makata na hai Sangai Festival ga mari leinana lengang na lokhalak liba khongthang ase Manipur ki tongan tongan mafam de leiba tourist spot amasong historical sites sing domestic amade international tourist sing ge puning hena chingsinabagi pandam dane pandam ase phongdrakli stakeholder singa kusam naduna tourist hena lagna ba akan mamong da khonari asigumba tourist sing ge panthungpham oigadoriba Sangai Festival gi venue sing da Tourist Information Center ki counter sing hangani masina tourist singge aning apamba kari leibage amade matau karamna makhoida kari mateng piba yabage haibadusu mayek sengna khangba ngamgani matang asida lamdam asigi masak thokpa hospitality adu tourist singda mapung fana phanganaba lamdam asigi miyamna khonaba changi lamdam asida tourist lakhanba haibase lenga khaktana khonaraga madugi pandam phangloi masida miyam gisu achoba thodang lei haina W Ibohal na makatana MAMI Tv da phongdorakli tourism ki stakeholder leiriba mayam singga tied up toroga akoi masi hena tourist porokna ba akoi yam kana honari handaki festival sida foreign tourist domestic tourist lakpagi masing jai henkala kadra haibagi ayam thajabale aduga specially akoina festival se tawrisugi maram se tourist lakna bani Manipur se prithvi na masak kangbiraga lakna bagi adugi aim and object tuni aduna handaki oina di laiba tourist sing sigi masigi khudong chananaba akoina venue jingsida festival ji yeng bulak matamda issues problems labor mayam sing se resolve tonganaba akoi tourist information center counter hangaga 24-hour main tauba adagi telephone number ama thamba leiriba stakeholder police leiriba adagi district administration leiriba organizer different leiriba mayam sing se ka interest leiraga coordinate toraga mogi issues sing do resolve tonganaba akoi masigi facilities ma hadak thamjare